ꯃꯌꯥꯝꯒꯤ ꯁꯄꯣꯔꯠꯇꯒꯤ 20K ꯌꯧꯕ ꯉꯝꯖꯔꯦ ꯑꯗꯣ 20K ꯌꯧꯔꯒ ꯀꯩꯅꯣ ꯇꯧꯖꯦꯅ ꯍꯥꯏꯕꯗꯣ Q&A ꯇꯧꯖꯦꯅ ꯍꯥꯏꯕꯗꯣ Q&A ꯁꯦ ꯇꯧꯁꯜꯂꯁꯦ ꯃꯌꯥꯝꯅ ꯍꯪꯕꯤꯅꯤꯡꯕꯁꯤꯡꯗꯣ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯃꯣ ꯀꯣꯏꯁꯟꯁꯤꯡꯗꯣ then ꯀꯩ ꯌꯦꯡꯉꯤꯅꯣ ꯈꯨꯝꯕ ꯇꯟꯕ ꯀꯣꯏꯁꯟ ꯑꯣꯏꯔꯗꯤ ꯈꯨꯝꯃꯛꯑꯣꯏ ꯋꯦꯠ ꯑꯣꯏꯕ ꯀꯣꯏꯁꯟ ꯍꯪꯕꯤꯔꯛꯀꯅꯣ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯅꯤꯅ ꯈꯜꯂꯦꯀꯣ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯃꯌꯥꯝ ꯆꯥꯅꯤꯅ ꯑꯃꯈꯛ ꯌꯥꯎꯕꯁꯦ ꯃꯤꯒ ꯃꯤꯃꯥꯟꯅꯗ꯭ꯔꯦ ꯌꯥꯗꯦ ꯇꯣꯅꯥꯜꯂꯤ ꯉꯥꯛ ꯂꯩꯔꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯃꯥꯟꯕꯁꯤꯡꯗꯣ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯍꯧꯔꯅꯤ ꯖꯨꯋꯥꯔꯕꯨ ꯁꯥꯟꯅꯕꯣ ꯌꯨꯕꯨ ꯊꯛꯄꯣ ꯍꯌꯦꯡ ꯃꯥꯅ ꯂꯩꯍꯧꯗꯣꯏꯁꯦ ꯀꯃꯥꯏꯅꯅꯣ ꯑꯩ ꯈꯪꯗꯦ ꯃꯃꯥ ꯑꯁꯣꯟꯕꯤ ꯑꯩꯁꯦ ꯃꯥꯒꯤ ꯈꯟꯕꯗ ꯁꯤꯕ ꯉꯝꯗ꯭ꯔꯕꯅꯤ ꯒꯥꯔꯤ ꯃꯈꯣꯟ ꯑꯃ ꯇꯥꯔꯤꯁꯤꯅ ꯂꯥꯛꯑꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯁꯨꯅꯤꯡꯗꯕ ꯀꯤꯡꯀꯣꯡ ꯃꯥꯟꯕꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥ ꯑꯩ ꯎꯔ ꯆꯦꯜꯂꯤꯁꯤꯅ ꯀꯩꯅꯣ ꯇꯧꯔꯤꯅꯣ ꯃꯤꯅ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨ ꯂꯥꯛꯑꯒ ꯕꯤꯠꯀ ꯂꯩꯇꯦꯀꯣ ꯆꯪꯈꯤꯒꯦ ꯇꯧ ꯅꯣꯏꯅꯕꯨ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯅꯣꯏꯅ ꯄꯨꯒꯦ ꯄꯨꯔꯛꯑꯒ ꯖ꯭ꯋꯥꯔꯗ ꯄꯩꯁꯥ ꯇꯣꯡꯉꯦꯅ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯕ ꯑꯩ ꯍꯦꯛ ꯍꯥꯏꯔ ꯑꯗꯨꯝ ꯍꯔꯥꯎꯔꯣꯏꯗꯣꯏꯅꯤ ꯑꯣ ꯏꯃꯥꯏ ꯃꯥꯏꯁꯤꯡꯗꯣ ꯊꯥꯒꯠꯗꯕꯤ ꯗꯥꯝ ꯂꯩꯔꯦꯕ ꯑꯗꯨ ꯑꯩꯈꯣꯏ ꯚꯥꯏ ꯇꯣꯝꯕꯤꯕꯨ ꯂꯩꯕꯅꯤ ꯆꯪꯉꯣ ꯌꯦꯡꯉꯣ ꯍꯣꯔꯦꯟ ꯃꯥꯏꯅ ꯄꯨ ꯂꯥꯛꯀꯦ ꯌꯦꯡꯉꯣ ꯃꯍꯤ ꯍꯤꯗꯥꯛꯇꯣ ꯃꯥꯏ ꯁꯤꯠ ꯅꯥꯗꯕꯅꯤ ꯀꯝꯄ꯭ꯂꯦꯛꯁꯟꯒꯤ ꯄꯥꯝꯃꯒꯁꯨ ꯃꯉꯣꯟꯗ ꯍꯥꯏꯔꯣ ꯃꯩꯇꯩ ꯃꯤꯉꯣꯟꯗ ꯌꯥꯝ ꯂꯩꯔꯦ ꯑꯩ ꯑꯗꯨꯝ ꯉꯧꯔꯅꯤ ꯃꯥ ꯅꯥꯜꯂꯅꯤ ꯇꯧꯔꯤꯁꯤ ꯇꯥꯁꯤꯒ ꯃꯁꯤ ꯑꯃꯨꯛ ꯆꯥꯎꯁꯤ ꯃꯁꯤ ꯚꯥꯏ ꯇꯣꯝꯕꯤ ꯑꯣ ꯚꯥꯏ ꯇꯣꯝꯕꯤ ꯀꯣꯛ ꯆꯪꯉꯛꯄ ꯌꯥꯗ꯭ꯔꯣ ꯂꯥꯎꯗ꯭ꯔꯣ ꯅꯪꯗꯤ ꯑꯩ ꯂꯥꯛꯏ ꯃꯨꯠꯁꯤꯒ ꯂꯣꯏꯔꯦ ꯁꯦꯒꯥꯁꯤ ꯏꯔꯨ ꯈꯔ ꯂꯨꯀꯗꯧꯔꯒꯦ ꯅꯝꯊꯤꯔꯦ ꯆꯍꯤꯇ ꯆꯠꯂꯣ ꯅꯝꯊꯤꯗꯦ ꯅꯪꯁꯨ ꯑꯩꯅ ꯀꯣꯏꯔꯨꯁꯦ ꯂꯣꯏꯔꯦ ꯍꯥꯕꯣꯅ ꯏꯆꯨ ꯆꯨꯔ ꯁꯤꯗ ꯇꯧꯔꯤꯁꯤ ꯀꯣꯏꯔꯤꯁꯦ ꯂꯥꯛꯑ ꯃꯥꯅ ꯇꯧꯔꯤ ꯁꯛꯁꯤꯒ ꯕꯤꯁꯤꯠ ꯀꯣꯏꯕ ꯍꯥꯏꯁꯦ ꯚꯥꯏ ꯁꯦꯜ ꯂꯩꯇꯦ ꯒꯥꯔꯤ ꯂꯩꯇꯦ ꯀꯃꯥꯏꯅ ꯀꯣꯏ ꯆꯠꯇꯣꯏꯅꯣ ꯑꯁ ꯑꯩꯕꯨ ꯌꯥꯝꯅ ꯒꯠ ꯂꯩꯇꯕꯗꯧꯅ ꯀꯥꯏꯗꯦ ꯅꯪꯗꯤ ꯋꯥꯍꯩ ꯂꯥꯏꯁꯤ ꯀꯩꯗꯧꯔꯒꯦ ꯚꯥꯏ ꯀꯅꯥꯗꯤ ꯑꯣꯏꯔꯤꯕ ꯅꯪꯗꯤ ꯁꯤꯄꯣꯏ ꯊꯥꯛꯅꯕꯒꯤ ꯆꯦꯜꯂꯤꯁꯤꯗꯣ ꯃꯥꯏ ꯅꯨꯄꯥꯒ ꯂꯥꯛꯑꯦ ꯑꯩꯅ ꯏꯁꯤ ꯚꯥꯏ ꯒꯥꯔꯤ ꯑꯃ ꯊꯧꯕꯒ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯍꯥꯏꯔ ꯂꯥꯛꯄꯅꯦ ꯍꯥꯎꯕ ꯐꯨꯜꯅ ꯍꯧꯔꯤꯁꯦ ꯆꯞ ꯆꯥꯔꯦ ꯊꯦꯝꯕꯤ ꯃꯅꯥꯛ ꯆꯠꯂꯨꯔꯁꯦ ꯁꯤꯗꯤ ꯃꯥꯏ ꯃꯅꯥꯛ ꯆꯠꯇ ꯀꯨꯏ ꯍꯧꯔꯛꯀꯅꯤ ꯃꯁꯤ ꯆꯥꯁꯨ ꯃꯦ ꯐꯪꯕ ꯚꯥꯏ ꯊꯦꯝꯕꯤ ꯉꯥꯛꯇ ꯍꯧꯅꯤꯕ ꯑꯝꯇ ꯑꯩꯒꯤꯁꯨ ꯅꯣꯡ ꯐꯥꯗꯣ ꯚꯥꯏ ꯅꯪꯒꯤꯗꯨꯁꯨ ꯅꯣꯡ ꯆꯠꯂꯨꯁꯤꯅ ꯅꯪ ꯍꯥꯏꯕ ꯌꯥꯗ꯭ꯔꯥ ꯍꯣꯏ ꯆꯠꯁꯤ ꯅꯪꯒꯤꯗꯨ ꯃꯊꯪ ꯆꯠꯂꯁꯦ ꯂꯦꯕ ꯑꯁ ꯑꯇꯩ ꯂꯥꯏ ꯅꯪ ꯑꯝꯇ ꯏꯔꯨ ꯑꯝꯇ ꯍꯥꯟꯅꯊꯣꯛ ꯃꯅꯝꯗꯨꯒ ꯊꯦꯝꯕꯤ ꯎꯅꯕ ꯊꯦꯝꯕꯤꯒ ꯂꯣꯏ ꯂꯣꯟꯗꯅ ꯅꯣꯏꯕꯨ ꯊꯕꯛ ꯏꯟꯈꯥꯡ ꯑꯝꯇꯁꯨ ꯇꯧꯁꯜꯂꯨ ꯁꯦꯟ ꯊꯣꯛꯄ ꯊꯕꯛ ꯑꯃꯃꯝꯇꯁꯨ ꯇꯧꯁꯜꯂꯨ ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯣ ꯑꯗꯨꯒꯤꯅꯤ ꯃꯥꯈꯣꯏ ꯆꯠꯇꯣꯏꯁꯤ ꯍꯧꯖꯤꯛ ꯑꯁꯤꯗ ꯑꯁꯦꯡꯕꯒꯤꯔꯣ ꯑꯁ ꯀꯧꯔꯛꯑꯕꯅꯦ ꯃꯤ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯂꯥꯛꯑꯣꯅ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯆꯠꯀꯦ ꯊꯕꯛ ꯑꯃ ꯆꯠꯇꯣꯏꯅꯦ ꯑꯩꯈꯣꯏꯁꯦ ꯊꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯍꯧꯖꯤꯛ ꯊꯕꯛꯇꯨꯒꯤ ꯀꯩꯅꯣꯅꯦ ꯃꯥ ꯆꯠꯇꯣꯏꯁꯦ ꯑꯩꯈꯣꯏꯅ ꯑꯥꯗ ꯃꯤꯅ ꯀꯧꯔꯒ ꯉꯥꯏ ꯂꯩꯕꯅꯦ ꯑꯗꯨꯒꯤꯅꯤ ꯍꯧꯖꯤꯛ ꯏꯇꯥꯎ ꯏꯕꯥꯅꯤ ꯆꯠꯇꯧꯒꯤ ꯂꯣꯏꯁꯤꯜꯂꯁꯤ ꯁꯤꯗ ꯀꯟꯅ ꯆꯠꯅꯕ ꯇꯧꯔꯤꯁꯦ ꯊꯕꯛꯀꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯐꯪꯗ꯭ꯔꯣꯅꯤ ꯃꯥ ꯊꯤ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯣꯅꯤ ꯃꯥ ꯁꯤꯗꯩꯗꯤ ꯃꯥ ꯅꯪ ꯊꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯁꯤꯗꯩ ꯍꯦꯛ ꯀꯅꯥꯒꯤ ꯀꯥꯔ ꯁꯤ ꯃꯣꯏꯒꯤ ꯕꯨꯒꯥꯇꯤ ꯆꯤꯔꯣꯟ ꯕꯨꯒꯥꯇꯤ ꯃꯤꯅꯣꯛ ꯕꯨꯒꯥꯇꯤ ꯃꯤꯠꯌꯦꯡ ꯂꯣꯏ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯨ ꯀꯥꯔꯅꯦꯕ ꯀꯥꯔ ꯑꯁꯦꯡꯕꯩꯔꯣ ꯅꯣꯏ 이마 영어 신행 सक्सेꯁ 오르면 ngasiꯗꯩꯗꯤ 이마 ꯍꯣ ꯐꯔꯦ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯏꯃꯥ ꯅꯨꯡꯉꯥꯏ ꯑꯗꯣ ꯅꯣꯏꯕꯨ ꯚꯔꯥꯒ ꯌꯥꯎꯔꯕ꯭ꯔꯣ ꯌꯥꯎꯗ꯭ꯔꯤ ꯚꯔꯥ ꯌꯥꯎꯗ꯭ꯔꯤ ꯑꯣ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯏꯃꯥ ꯌꯥꯝꯅꯗꯤ ꯌꯥꯎꯗ꯭ꯔꯤꯁꯦ ꯂꯨꯄꯥ ꯆꯥꯝꯃ ꯑꯗꯨꯝ ꯄꯥꯏꯁꯜꯂꯣꯀꯣ 이마기 पैसा चफुनी ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ 로서 야 남티는 야들 चलो ꯀꯔꯤ ꯊꯕꯛꯅꯣ ꯅꯣꯏꯅ ꯆꯠꯇꯣꯏꯁꯤꯕꯣ 이마 타박기 와디 항문으로 간디 타박제 마사 마수데 타박 어쩌고 Oh no 마시다가 마이 빠디 이마 ꯑꯣ ꯊꯕꯛ ꯃꯪꯒꯣꯜ ꯑꯣꯏꯔꯣ ꯍꯣꯔꯦꯟ ꯅꯍꯥꯟꯒꯩꯗꯤ ꯏꯃꯥꯅ ꯑꯩꯈꯣꯏꯁꯤ ꯃꯤꯔꯦꯝ ꯑꯣꯏꯅ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯑꯣꯏꯅ ꯐꯣꯟ ꯈꯔ ꯃꯦꯠ ꯂꯩꯕ ꯃꯥꯜꯂꯤꯗꯅ ꯃꯥꯜꯂꯤꯅꯤꯅꯦ ꯏꯃꯥꯗꯤ ꯆꯨꯝꯅ ꯃꯦꯠꯄ ꯅꯠꯇꯦ ꯏꯃꯥ ꯐꯣꯟꯁꯦ ꯊꯕꯛ ꯊꯤꯕ ꯁꯦ ꯍꯧꯖꯤꯛ ꯃꯇꯝꯗꯤ ꯁ꯭ꯃꯥꯔꯠ ꯐꯣꯟꯁꯦ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯏꯃꯥ ꯐꯣꯟꯗ ꯊꯕꯛꯁꯦ ꯀꯣꯔ ꯅꯣꯡꯃꯒꯤ ꯇꯥꯟꯕ ꯌꯥꯏ ꯏꯃꯥ ꯏꯁ ꯃꯗꯨ ꯅꯆꯥ ꯑꯣꯏꯅ ꯇꯧꯗꯣꯔꯕꯅꯤ ꯃꯤ ꯏꯃꯥ ꯑꯣ ꯐꯔꯦ ꯍꯣꯔꯦꯟꯅꯦ ꯊꯕꯛ ꯃꯪꯒꯣꯜ ꯍꯦꯛ ꯑꯣꯏꯔꯛꯑꯣ ꯏꯆꯥꯁꯤꯗꯤ ꯑꯗꯨ ꯅꯪ ꯅꯍꯥꯟ ꯅꯪ ꯊꯦꯝꯕꯤꯗꯤ ꯄꯥꯎ ꯐꯥꯎꯅꯔꯕꯣ ꯅꯪ ꯉꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯆꯠꯀꯩ ꯆꯠꯂꯒ ꯑꯃꯨꯛ ꯆꯠꯊꯣꯛꯑꯦꯅ ꯑꯃꯨꯛ ꯇꯧꯔꯛꯄꯗꯤ ꯇꯜꯂꯤꯀꯣ ꯐꯣꯟ ꯇꯧꯁꯟꯒꯤ ꯒꯥꯔꯤꯁꯨ ꯋꯥꯏꯔ ꯄꯨ ꯂꯥꯛꯑꯒ
아이 내 공강 얘나 빠이로 시작하다 구르고 야 따tum비야. 준비해 에이 후지 라우트니고 거이노. 호직보. 저기아들이고 스카이 댕여도 싸주다. 스카이프레 에이 라네 줄래요 딸래 넌지 그때그때 와와니 하라드가. 무슬마 에이 구이는 할 딸래봐 야 tamam ꯍꯣꯏ ꯐꯔꯦ ꯐꯔꯦ ꯂꯥꯛꯀꯦꯁꯨ ꯂꯥꯛꯑꯣ ꯅꯪ ꯅꯍꯥꯟꯒꯤꯗꯨꯗꯤ ꯌꯥꯔꯣꯏꯀꯣ ꯀꯗꯥꯏꯗꯒꯤ ꯅꯪ ꯏꯪꯒꯤ ꯏꯔꯥꯡꯁꯨ ꯈꯪꯗꯦ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯁꯣꯏꯔꯣꯏꯃꯦ ꯍꯟꯗꯛꯇꯤ ꯏꯕꯥ ꯇꯧꯔꯒꯦ ꯀꯩꯗꯧꯔꯒꯦ ꯍꯣꯔꯦꯟ ꯈꯪꯗꯦ ꯏꯕꯥꯅꯤ ꯈꯔ ꯃꯔꯝ ꯇꯧꯔꯛꯄ ꯁꯣꯏꯔꯣꯏ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯈꯪꯗꯦ ꯃꯤ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯩ ꯃꯤ ꯄ꯭ꯂꯦꯕꯨ ꯈꯔ ꯂꯩ ꯁꯉꯥꯏ ꯈꯔ ꯆꯠꯂꯨꯀꯣ ꯌꯧꯔꯛꯇ ꯉꯥꯏꯔꯤꯗ ꯅꯪꯉꯣꯟꯗ ꯀꯩꯅꯣ ꯈꯨꯗꯛ ꯍꯥꯏꯖꯤꯜꯂꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣꯕ ꯎꯅꯤꯡꯉꯛꯄꯕꯨ ꯀꯩꯅꯣ ꯐꯠꯂꯥꯎ ꯎꯅꯤꯡꯉꯛꯄꯁꯤꯕꯨ ꯑꯩ ꯉꯁꯤ ꯊꯕꯛ ꯆꯠꯊꯣꯛꯀꯗꯕꯗꯣ ꯅꯪ ꯂꯥꯛꯅꯤ ꯍꯥꯏꯗꯅ ꯉꯁꯤ ꯑꯃꯨꯛ ꯆꯠꯊꯣꯛꯇꯣꯏꯗꯅ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ ꯍꯧꯖꯤꯛꯕꯣ 이만한 게 번 되게 넌 나네 야야야 또 꼬는 잡았어 김감보 김감 잡 처음에는 아이네 자가자되게 라인 빠오나 그러면 누구 많은 신경 못 줄라 힘비는 장그러 아이죠 팬만 하면 막 잡am 잡다고 이거 누차 또 이거 너무 힘들지 그럼 좀 잘가 바이 이제 레기 몇 번? 그거 제가 좋아하는 짝이 보니 그냥 그 되잖아 아스카인데 이제 또 와서 나면 하다니 이제 아주 잡아면 짝이 나오면 생각하다 보면 얘네들은 아까 오늘 뭐 하나요? 야, 쟤 이거는 밀라고 보네. 난 가다이다 시차 넣게. 오는 게야 너 하라고. 그래 여기서 많이 가서 그러네 Nào vì người ta thì bao nhiêu cái này 나도 그 여행 하려 hắn ta tổng bị nó cho nó gì cũng được chứ 아이고 많았더니 나도 보다 나는 게 하지 뭐 하는 anh là hai đứa quá xí anh đâu qua mà không được kỳ này 그래 hàng thì cái số đông hai số hai thì đi đâu hắn ta sẽ mua gam số người mua hai là tao đồ cái đồ 햄버거 들어야지 ôi hiện bài về đi gam hiện phẩm lắm nó điểm rồi 햄버거 해야지 햄버거 안 해도 아동마도 넌 간장을 봐서 양 파거든. 넌 따동비도 넌 문는데 많이 먹으면 강문하다. 강하거든 강내리라고. 거리 말 잘하거나 코어는 내 까이도 떠오르나. 나 이번에는 넌 아도 강을 강나고 났다 브라바. 강을 강내리라고. 까이는 강내고 좋아. 아도 좋아 얘기 하는 건데 아니 나 강내고 왜 강을 많이 진행해 갈리지나. 생명이 강다브라. 강기 아도 좋아하는 야 맞아 살아버려. 까이도 내가 마음나보더니 아와봐 뭐니 강으로 내 까이도 마 아이디 아도디 넌 강나하는 일이고. ꯍꯣꯏ ꯃꯥꯁꯨ ꯊꯕꯛ ꯈꯔ ꯁꯨꯅꯤꯡꯗꯦꯕꯨꯗꯤ ꯑꯩꯁꯨ ꯈꯪꯉꯦ ꯑꯗꯣ ꯅꯨꯡꯁꯤꯅꯔꯛꯄꯅꯤꯅ ꯄꯥꯛꯅꯁꯨ ꯊꯥꯗꯣꯛꯄꯁꯨ ꯉꯝꯗꯕ ꯑꯗꯣ ꯑꯇꯣꯞꯄ ꯍꯦꯟꯕ ꯋꯥꯗꯤ ꯍꯥꯟꯅꯗꯤ ꯈꯪꯗꯦ ꯍꯣ ꯐꯔꯦꯁꯦ ꯑꯗꯨ ꯇꯣꯛꯑꯁꯦ ꯑꯗꯣ ꯀꯩꯅꯣꯗꯣ ꯍꯦꯟꯕꯗꯣ ꯑꯩꯅ ꯑꯃꯨꯛꯇꯪꯗꯤ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯍꯟꯕꯗꯤ ꯉꯝꯅꯤꯅ ꯍꯥꯏꯗꯣꯛꯑꯝꯃꯦꯕ ꯑꯩꯒꯤ ꯃꯥꯏ ꯉꯥꯛꯄꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯨ ꯑꯗꯨ ꯅꯪ ꯍꯩꯅꯗ꯭ꯔꯁꯨ ꯑꯗꯨꯝ ꯇꯣꯛꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦꯕꯀꯣ ꯑꯗꯣ ꯑꯃꯨꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯣ ꯃꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯀꯨꯏꯁꯨ ꯀꯨꯏꯔꯦ ꯅꯉꯣꯟꯗ ꯃꯥꯅ ꯅꯉꯣꯟꯗ ꯍꯥꯏꯔꯛꯏꯁꯤ ꯅꯪꯁꯨ ꯈꯪꯁꯨ ꯈꯪꯉꯤꯁꯤꯒꯤ ꯍꯣꯏ ꯐꯔꯦꯁꯦ ꯋꯥꯡꯗꯦ ꯑꯩ ꯍꯣꯔꯦꯟ ꯃꯔꯣꯟꯗꯣ ꯐꯣꯟ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒꯦ ꯍꯣꯏ ꯐꯖꯅ ꯈꯜꯂꯣ ꯅꯣꯏ ꯁꯨꯝ ꯊꯕꯛ ꯑꯃ ꯂꯥꯛꯄꯅꯦ ꯑꯩ ꯊꯣꯛꯈ꯭ꯔꯒꯦꯀꯣ ꯑꯩ ꯊꯤꯟꯗꯣꯛꯑꯔꯣꯏꯒꯦꯀꯣ 따동비야 그들은요 그냥 네 코이데 소파가 될 이거 ꯅꯪ ꯏꯕꯥꯅꯤꯒꯤꯁꯦ ꯃꯇꯥꯡꯁꯦ ꯈꯜꯂꯒꯗꯤ ꯑꯝꯇꯗꯤ ꯋꯥꯈꯜꯗꯤ ꯈꯔꯗꯤ ꯈꯟꯕꯗꯤ ꯐꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯅꯗꯤ ꯑꯣꯏꯔꯣꯏꯌꯦ ꯑꯩꯁꯨ ꯌꯨꯝꯗ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅ ꯏꯃꯥꯈꯣꯏꯅ ꯀꯩꯅꯣ ꯌꯥꯝ ꯍꯥꯏꯕ ꯍꯧꯔꯦꯕ ꯍꯥꯏꯗꯤ ꯏꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯐꯥꯎ ꯂꯩꯁꯥꯕꯤ ꯐꯥꯖꯤꯜꯂꯛꯑꯕꯅꯤ ꯌꯦꯡꯉꯣ ꯅꯪꯁꯨ ꯑꯝꯇ ꯈꯜꯂꯒ ꯌꯦꯡꯉꯣ ꯅꯪꯅ ꯍꯧꯖꯤꯛꯐꯥꯎꯕ ꯉꯥ ꯐꯥꯔꯤꯕꯅꯤ ꯑꯗꯨ ꯇꯧꯔꯤꯕꯅꯤꯅ ꯁꯨꯝ ꯂꯩꯊꯣꯛꯑꯗꯤ ꯍꯌꯦꯡ ꯏꯕꯥꯅꯤ ꯀꯩ ꯆꯥꯔꯒ ꯍꯤꯡꯁꯦ ꯍꯥꯏꯅꯣ
ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯜꯂꯤꯅꯦꯕ ꯑꯩꯈꯣꯏ ꯃꯤꯒꯤꯅꯦꯕ ꯑꯩꯅ ꯍꯣꯠꯅꯔꯛꯇꯣꯏꯁꯦ ꯁꯣꯔꯣꯡꯄꯥꯟꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤꯁꯦ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯁꯦ ꯁꯣꯔꯣꯡꯄꯥꯟꯒꯤ ꯑꯩꯈꯣꯏꯒꯤꯁꯦ ꯂꯩꯔꯤꯕ ꯂꯧ ꯄꯔꯤ ꯑꯅꯤꯗꯣ ꯑꯗꯨ ꯄꯨꯂꯞ ꯂꯧꯁꯜꯂꯒ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯗꯨꯗ ꯁꯣꯞꯄꯤꯡ ꯃꯣꯜ ꯁꯥꯒꯦ ꯈꯜꯂꯤꯅꯤ ꯁꯦ ꯑꯩꯈꯣꯏꯅꯤꯒꯤ ꯅꯨꯡꯉꯥꯏꯅꯕꯅꯦ ꯁꯦ ꯑꯗꯨ ꯌꯦꯡꯉꯣ ꯑꯗꯨ ꯁꯥꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯥ ꯀꯌꯥꯗ ꯂꯧ ꯂꯩꯔꯤ ꯂꯧꯗꯨꯗ ꯑꯩ ꯈꯜꯂꯤꯁꯦ ꯁꯟꯕꯤ 100 ꯂꯣꯏꯕ ꯁꯟꯕꯤ 100ꯗꯨ ꯂꯣꯏꯔꯒ ꯃꯤ ꯈꯔ ꯊꯥꯗꯔꯒ ꯑꯩ ꯁꯪꯒꯣꯝ ꯅꯨꯡꯇꯤꯒꯤ ꯂꯤꯇꯔ 3,000 ꯂꯧꯈꯠꯂꯒ ꯑꯩ ꯄ꯭ꯂꯥꯟ ꯇꯧꯔꯤꯅꯦ ꯍꯥꯏꯕꯁꯦ ꯅꯣꯡꯃꯒꯤ ꯂꯥꯛꯄ ꯄꯩꯁꯥꯗꯨꯅ ꯁꯣꯝꯗ ꯑꯃꯨꯛ ꯊꯥꯗꯔꯒ ꯈꯣꯠꯂꯒ ꯑꯗꯨ ꯑꯩꯅ ꯈꯜꯂꯤꯁꯦ ꯅꯪꯅ ꯑꯗꯨ ꯑꯩꯒꯤ ꯑꯋꯥꯕꯗꯣ ꯅꯪ ꯁꯨꯈꯪ ꯈꯪꯗ꯭ꯔꯤꯁꯦ ꯀꯩꯅꯣꯕ ꯑꯩꯁꯨ ꯋꯥꯈꯜ ꯌꯥꯝ ꯈꯟꯗꯕꯗꯤ ꯅꯠꯇꯦꯗꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯃꯌꯥꯝꯁꯦ ꯇꯧꯔꯒ ꯑꯩꯁꯦ ꯑꯩꯈꯣꯏꯅꯤꯒꯤ ꯅꯨꯡꯉꯥꯏꯅꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯅꯪꯅ ꯃꯔꯣꯟ ꯑꯃ ꯑꯣꯟꯊꯣꯛꯀꯅꯤ ꯃꯤ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯈꯜꯂꯤꯁꯦ ꯑꯩꯅ ꯕꯖꯥꯔꯗ ꯗꯨꯀꯥꯟ ꯄꯣꯠ 5-6 ꯂꯧꯒꯦ ꯈꯜꯂꯤꯕꯅꯤ ꯗꯨꯀꯥꯟ ꯐꯝꯍꯟꯒꯦ ꯑꯩꯗ ꯂꯩꯔꯤꯕ ꯀꯦꯐꯦ ꯃꯈꯟ ꯍꯥꯡꯇꯣꯛꯀꯦ ꯕ꯭ꯔꯥꯟꯁ ꯍꯥꯡꯇꯣꯛꯀꯦ ꯂꯣꯏ ꯈꯜꯂꯤꯕꯅꯤ ꯑꯩꯁꯦ ꯇꯧꯒꯦꯅ ꯑꯩ ꯂꯣꯏ ꯇꯧꯔꯛꯈꯤꯅꯤ ꯀꯩꯗꯧꯔꯒꯦ ꯃꯇꯝ ꯈꯤꯇꯪ ꯆꯪꯅꯤ ꯇꯧꯕꯅꯤ ꯈꯤꯇꯪꯗꯤ ꯉꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯨ ꯅꯪ ꯑꯩꯈꯣꯏ ꯂꯣꯏꯅꯔꯛꯑꯒꯅ ꯑꯗꯨꯕꯨ ꯉꯥꯏ ꯉꯝꯃꯣꯏꯗꯕ ꯍꯣꯏ ꯑꯗꯨ ꯉꯝꯃꯣꯏ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯅꯪꯒ ꯑꯩꯒ ꯆꯍꯤꯁꯦ ꯆꯍꯤ ꯑꯃꯈꯛꯇꯅꯦ ꯍꯟꯅꯔꯤ ꯅꯪꯒꯤꯗꯤ ꯆꯍꯤ 60 ꯍꯥꯏꯔꯗꯤ ꯅꯨꯄꯥꯅ ꯈꯔ ꯐꯔꯦ ꯑꯩꯗꯤ ꯆꯍꯤ 19 ꯁꯨꯖꯜꯂꯛꯑꯕꯅꯦ 60 ꯍꯦꯟꯖꯜꯂꯛꯑꯗꯤ ꯅꯨꯄꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯅꯒꯦꯕ ꯃꯌꯨꯝꯗ ꯑꯁ ꯅꯪꯅ ꯃꯔꯨꯝ ꯄ꯭ꯔꯦꯁꯔꯁꯤ ꯄꯪꯄꯤ ꯄꯤꯁꯜꯂꯛꯄꯅꯦ ꯑꯩ ꯌꯥꯅꯤ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯅꯪ ꯑꯩꯅ ꯂꯧꯗ꯭ꯔꯕꯅꯤ ꯅꯪꯁꯦ ꯑꯗ ꯑꯩꯉꯣꯟꯗ ꯂꯩꯒꯗꯕꯅꯤ ꯅꯪ ꯆꯍꯤꯗꯨꯗ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯗꯨ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯑꯩꯁꯦ ꯑꯔꯤꯕꯤꯁꯨ ꯆꯤꯡꯉꯦꯗꯅ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯑꯁ ꯑꯝꯇ ꯅꯠꯇꯦ ꯁꯤꯡꯒꯦ ꯍꯥꯏꯕ ꯍꯪꯕꯗ ꯍꯪꯉꯣꯁꯤ ꯅꯪ ꯃꯤꯅ ꯍꯥꯏꯔꯀꯥꯟꯗ ꯅꯪ ꯖ꯭ꯋꯥꯔ ꯌꯥꯝ ꯁꯥꯟꯅꯩ ꯍꯥꯏꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯅꯪ ꯑꯩꯅ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯅꯤ ꯅꯪ ꯊꯥꯖꯕ꯭ꯔꯅꯦ ꯊꯥꯖꯕꯕꯨꯗꯤ ꯑꯩ ꯁꯪꯄꯣꯠꯇꯤ ꯉꯥꯛꯇꯕꯣ ꯑꯩꯗꯤ ꯈꯜꯂꯤꯕ ꯋꯥꯈꯜ ꯃꯌꯥꯝꯁꯦ ꯈꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯇꯨꯝꯕ ꯁꯪꯄꯣꯠꯇꯤ ꯉꯥꯛꯇ ꯉꯥ ꯀꯥꯏꯊꯣꯛꯑꯒꯅꯤ ꯆꯥꯔꯤꯗꯣ ꯋꯥꯈꯜ ꯃꯌꯥꯝꯁꯦ ꯈꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯦ ꯁꯪꯖꯗ꯭ꯔꯕꯅꯦ ꯍꯥꯏꯕ ꯀꯗꯥꯏ ꯖ꯭ꯋꯥꯔ ꯁꯥꯟꯅꯕ ꯉꯝꯃꯤ ꯑꯁ ꯑꯩ ꯑꯃꯨꯛ ꯉꯥꯡꯒꯦꯍꯦ ꯀꯩꯗꯧꯔꯒꯦꯕ ꯑꯗꯣ ꯅꯪꯅ ꯇꯧꯗꯅ ꯀꯃꯥꯏꯅ ꯃꯤꯅ ꯇꯧꯋꯦ ꯍꯥꯏꯔꯛꯀꯗꯣꯏꯅꯣ ꯑꯩ ꯇꯧꯗꯦꯃꯤ ꯅꯪꯕꯣ ꯍꯣꯏ ꯁꯦ ꯐꯔꯦ ꯇꯧꯕꯨ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯇꯧꯔꯝꯃꯁꯨ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯨꯗꯤ ꯇꯧꯒꯅꯨ ꯑꯩ ꯄꯥꯝꯗꯦ ꯅꯪ ꯇꯥꯇꯣꯝꯕꯤꯅ ꯑꯗꯨꯝ ꯇꯧꯔꯛꯇꯕ ꯅꯠꯇꯦ ꯃꯤꯅ ꯄꯪꯍꯥꯏꯗꯤ ꯉꯝꯃꯣꯏ ꯑꯗꯣ ꯃꯇꯨꯡ ꯃꯅꯥꯎ ꯁꯤꯒꯨꯝꯕ ꯋꯥꯁꯦ ꯑꯩꯉꯣꯟꯗ ꯇꯥꯍꯜꯂꯛꯀꯅꯨꯀꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯑꯁ ꯇꯥꯍꯜꯂꯔꯣꯏ ꯀꯩꯗꯧꯔꯒꯦ ꯅꯪ ꯁꯥꯎꯔꯒ ꯃꯤꯁꯤꯗꯒꯤ ꯇꯣꯛꯁꯦ ꯑꯩ ꯁꯨꯡꯇꯥ ꯇꯥꯍꯜꯂꯔꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯐꯔꯦ ꯑꯩꯁꯨ ꯊꯝꯃꯒꯦ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯣꯏ ꯑꯩꯁꯨ ꯉꯥ ꯊꯥꯗꯣꯛꯑ ꯂꯣꯏꯁꯤꯜꯂꯒꯦ ꯊꯝꯃꯦ ꯀꯔꯤ ꯀꯥꯏꯋꯥꯏꯗ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏꯁꯦ ꯑꯩ ꯄꯥꯎꯁꯦ ꯍꯟꯖꯤꯟ ꯇꯥꯕꯗꯤ ꯀꯨꯏꯔꯝꯅꯦꯕ ꯈꯪꯉꯤꯃ ꯉꯁꯤꯗꯤ ꯆꯞ ꯆꯥꯕꯤ ꯋꯥ ꯑꯃ ꯉꯥꯡꯅ ꯊꯣꯛꯀꯦꯕ ꯂꯩꯕꯗ ꯂꯩꯔꯝꯗꯦ ꯉꯁꯤꯗꯤ ꯀꯅꯥꯝ ꯆꯪꯉ ꯌꯥꯔꯣꯏꯅꯦ ꯍꯥ ꯌꯦꯡꯗ꯭ꯔꯤꯕꯨ ꯅꯩꯅ ꯇꯥꯝꯅꯤ ꯑꯁ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯕꯁꯤꯗ ꯐꯣꯟ ꯆꯕꯦꯡ ꯃꯨꯊꯠꯄ ꯇꯧꯕ ꯑꯝꯇ ꯇꯥꯇꯣꯝꯕꯤ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯌꯥꯝ ꯊꯨꯅ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯅꯦ ꯁꯣꯏꯗ꯭ꯔꯦ ꯉꯁꯤ ꯃꯌꯥꯝ ꯁꯥꯟꯅꯁꯤꯀꯣ ꯃꯌꯥꯝ ꯑꯩ ꯊꯤꯡꯖꯤꯜꯂꯨꯒꯦ ꯅꯨꯄꯤꯅ ꯉꯝꯕ ꯃꯣꯏꯁꯤꯒ ꯁꯥꯟꯅꯕꯁꯤꯗꯗꯤ ꯄꯦꯜꯂꯕꯅꯤꯗ ꯑꯁ ꯁꯤꯗ ꯅꯪ ꯇꯥꯃꯨ ꯊꯤ ꯌꯥꯎꯈꯤꯗ꯭ꯔꯣ ꯃꯥ ꯁꯥꯟꯅꯔ ꯌꯦꯡ ꯆꯪꯉꯨꯕꯅꯦꯃꯤ ꯃꯤꯁꯤꯅ ꯎꯔꯗꯤ ꯐꯥꯎꯕ ꯅꯪ ꯑꯣꯏꯗꯕꯁꯦ ꯑꯗꯨꯝ ꯉꯥꯡꯕꯩ ꯋꯥꯅꯦꯕ ꯌꯦꯡ ꯆꯪꯕꯅꯦꯃꯤ ꯅꯪꯕꯣ ꯁꯥꯟꯅꯕ ꯅꯠꯇꯦꯃꯤ ꯀꯔꯤꯅꯣ ꯅꯠꯇ ꯇꯥꯃꯨ ꯁꯤꯗ ꯌꯥꯔꯦ ꯍꯥꯏꯕꯅꯦ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯪꯅ ꯉꯥꯡꯕ ꯈꯛꯇ ꯇꯥꯔꯒ ꯂꯥꯛꯈꯤꯕꯅꯦ ꯑꯁꯦꯡꯕ ꯑꯩ ꯁꯥꯟꯅꯕ ꯌꯥꯎꯗꯤꯌꯦ ꯗꯥꯏꯔꯦꯛ ꯃꯤꯃꯥꯡꯗ ꯐꯥꯔꯁꯤꯐꯥꯎ ꯅꯪ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯒꯦ ꯈꯜꯂꯤꯅꯦ ꯑꯗꯨꯛ ꯅꯆꯤꯟꯊꯤꯕ ꯉꯁꯤꯗꯒꯤ ꯅꯪ ꯀꯩꯒ ꯂꯣꯏꯅꯔꯕꯅꯤ ꯈꯪꯉꯣ ꯍꯟꯗꯤ ꯉꯥꯏꯈꯣꯃꯤ ꯑꯩ ꯇꯧꯔꯔꯣꯏꯕ ꯅꯪ ꯁꯥꯎꯅꯕꯁꯦ ꯍꯟꯗꯤ ꯍꯜꯂꯣ ꯑꯁ ꯃꯤꯅ ꯎꯔꯒ ꯌꯥꯝ ꯍꯩꯅꯗꯦ ꯁ꯭ꯋꯥꯏ ꯆꯠꯄꯁꯦ ꯑꯩ ꯋꯥꯁꯛꯀꯦꯕ ꯑꯩꯈꯣꯏ ꯃꯉꯥ ꯄꯤꯕ ꯄꯣꯟꯁꯨ ꯄꯨꯒꯦꯕ ꯇꯤꯚꯤ ꯅꯪ ꯁꯥꯎꯅꯕꯁꯦ ꯃꯤ ꯂꯥꯛꯏꯁꯦ ꯍꯟꯗꯤ ꯂꯥꯛꯑꯣ ꯅꯪ ꯀꯩꯗꯧꯔꯝꯃꯤꯅꯣ ꯁ꯭ꯋꯥꯏꯗ ꯆꯠꯂꯁꯦ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯑꯣ ꯂꯥꯛꯑꯣ ꯑꯩ ꯊꯤꯟꯕꯤꯔꯝꯒꯦ ꯂꯥꯛꯑꯣ
Oi, Tombi, tarino! Tombi! ꯍꯦꯝꯕꯤ ꯉꯁꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯀꯧꯔꯛꯄꯁꯦ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯉꯥꯏꯖꯔꯛꯄ ꯃꯤꯀꯨꯞ ꯑꯃꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤ ꯁꯨꯃꯥꯏꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯁꯦ ꯀꯥꯏꯅ ꯍꯧꯔꯛꯄꯁꯦ ꯉꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯅꯪꯒꯤꯗꯃꯛ ꯃꯇꯝ ꯄꯨꯝꯕ ꯂꯦꯡꯗꯅ ꯂꯩꯔꯗꯕꯅꯤ ꯄꯨꯟꯁꯤꯁꯦ ꯅꯪꯒꯤꯗꯃꯛꯇ ꯊꯣꯛꯑꯗꯕꯅꯤ ꯑꯩꯁꯨ ꯅꯪꯒꯤꯅꯤ ꯃꯇꯝ ꯊꯤꯟꯗꯗꯅ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤꯅꯦ ꯆꯍꯤ ꯃꯇꯥꯡꯁꯨ ꯌꯥꯁꯤꯜꯂꯦ ꯍꯥꯏ ꯏꯕꯨꯡꯉꯣ ꯂꯩꯇꯦꯅꯦ ꯃꯁꯦ ꯑꯩꯅ ꯂꯨꯄꯥ 2,000 ꯊꯝꯃꯝꯕꯗꯣ ꯃꯥꯅ ꯁꯣꯏ ꯂꯧꯔꯅꯤꯕ ꯃꯥ ꯅꯠꯇꯅ ꯀꯅꯥ ꯂꯧꯕꯤꯗꯣꯔꯤꯒꯦ ꯏꯃꯨꯡꯁꯤꯗ ꯅꯨꯡꯉꯥꯏꯅꯤ ꯍꯟꯊꯍꯜꯂꯛꯈꯤꯁꯅꯨ ꯇꯟꯖꯥꯁꯤꯗ ꯈꯣꯡ ꯑꯃꯨꯛ ꯍꯥꯞꯅꯤꯡꯉꯤꯅꯦ Nang patay day tawon tawon bay. Isa sa mo di patay bay. Nupi imsam ngi dong tabay nang pusi mahal le na bay. Bay am pen de bay. Sangsar di bay nupi ma matan dan de bay. Hoi ya ho di bay ma matan dan de bay. Bang. Adu nang ni sa sa laga na sa ma di bay si. Ima nang ima ikang kan ro bay. Ai karam khan de bay. Ai ma nu si bay. Lu de bay nang lekha ta ba de lekha ta ba seng bo ni bay nang ka du bin sa ka du. En be me pa me ma. Bay bay. Pen de bay. Car ma thor la ko tat na pu chiki. Pen de bay. Am pen de. Adu apoi na phau de bin kan du lo ka do le bay. Sam kuin nu shner ku ma na. Car ma tang thon ni chaki bay. Am pen de bay. 유가 타오리버니 나 하! 유 타오리버니 봐 나. Ma. Asi ni cha. 까리게 뺀들봐. Mana hen pa me chakari. 현 뭐 바이디 까리. 하! 너무들 따바 미부 레이리브라. 지금 담다. 타박 하이라 소닝데. 라이리 하이라 10 파스 tawde. 까나기 누피나 너 너무들 레이 비도자. 파라바니 거비람미도 마탐 카라 거비람미도 파라바니. 강아봐. 이스. 유가 탁전데나. 어때 라이리? 능 루파 2,000도 럭톡브라. Lawe. Aduna ne ngaugaris. 까리! 여기 가이나 낭드 시작. Bay. Bay. 우리 수영을 해. 에 시작 Ya sim ta ri. La sa ta. 낭드 시로. 하나 Không ta lo bay. Lu de tàu ni kan si ka du ni bay. Ni sa ka loi halle. Ba ma ju piran he sai ta. Akoi ma ki ko mi halle mi ne. ꯁꯨꯇꯤꯡꯒꯤ ꯔꯦꯗꯤ ꯇꯧꯕ ꯍꯧꯔꯦ ꯍꯣ ꯐꯅꯦꯛꯁꯦ ꯁꯦꯠꯅꯕ ꯌꯥꯝ ꯋꯥꯏꯕ ꯃꯃꯥꯗꯨ ꯁꯥꯔꯁꯨ ꯃꯊꯛ ꯈꯛ ꯅꯝꯕꯗꯤ ꯅꯨꯡꯉꯥꯏꯕ ꯊꯥꯖꯗꯒꯩ ꯅꯪꯅ ꯉꯥꯡꯕꯗꯕꯨ ꯊꯥꯖꯔꯒ ꯂꯥꯛꯈꯤꯕꯅꯦ ꯂꯣꯟꯁꯦ ꯐꯩꯔꯦ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯪꯅ ꯉꯥꯡꯕꯗ ꯋꯥ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯪꯅ ꯉꯥꯡꯕ ꯈꯛꯇ ꯇꯥꯔꯒ ꯂꯥꯛꯈꯤꯕꯅꯦ Ai asingbagi sanadi. Asingbagi sanaba yaudi. ꯌꯥꯔꯣꯏꯕ ꯁꯦ 1 2 ꯂꯥꯡꯒꯅꯨ ꯑꯦꯛꯁꯟ Asingbagi sanaba yaudi. ꯁꯤꯗꯒꯤ ꯅꯪꯒ ꯑꯩꯒ ꯂꯣꯏꯅꯔꯝꯅꯦ ꯈꯪꯉꯣ ꯉꯥꯏꯈꯣ Kai jage ne wang ne khangde. ꯁꯦ ꯀꯟ ꯀꯟꯅ ꯅꯣꯛꯄ ꯍꯧꯔꯣ ꯈꯨꯄꯥꯡ ꯊꯥꯖꯜꯂꯣ ꯑꯩꯅ ꯍꯧꯖꯤꯛꯀꯣ ꯑꯩꯈꯣꯏ ꯕꯥ ꯋꯥꯡꯕꯩꯅꯦ ꯈꯪꯉꯕ ꯕꯤꯀ꯭ꯔꯝ ꯅꯪꯁꯨ ꯅꯈꯨꯠꯅ ꯁꯥ ꯈꯔ ꯌꯥꯎꯁꯜꯂꯣ ꯈꯔ ꯍꯥꯏꯗꯤ ꯏꯪꯒꯤꯠ ꯏꯔꯥꯡ ꯆꯥ ꯌꯥꯎꯁꯜꯂꯣ ꯑꯩꯅꯕꯨꯗꯤ ꯈꯤꯇꯪ ꯍꯦꯜꯂꯦ खरा कन्ने नो हाय बने नो हाय बने कुपांग था चलो का एक्शन 하이라게 따라 까리야 아생 bai rai ja ma bảo ji han jan dan ta tu lai ta la ne ai di tu 까리야 아생 bai rai ja kai wai tu no ai bảo ji mình diện này cái đâu đi ba Tombi tarino. Tombi. Tombi. 어때 가요 도게 또 Ba je ayo yo cái tàu này. Hi guys, welcome back to my 마마 TV 시네래 마마 TV 하부도 각 나오라 봐 Lang ano Action. Asingbagi sanaba yaudi.
ꯁꯥꯡꯕꯒꯤ ꯍꯦꯟꯗꯣꯛꯈꯤꯕꯔꯣ ꯊꯥꯔꯦ ꯑꯩꯗꯤ ꯚꯤꯗꯤꯑꯣ ꯀꯔꯤ ꯂꯧꯏ ꯀꯥꯏꯅ ꯅꯪꯗ ꯁꯤꯖꯈ꯭ꯔꯣꯅꯦ